Tamzari ISTV ki pau mi yang tabiri basing taram noksari ngasi gi mura pauda Kunthatre suba Junior National Badminton Championship ngasi dagi Khumalapak Indoor Stadium da hokre pau sindona pizari Kunthatre suba Junior National Badminton Championship ngasi dagi Khumalapak Indoor Stadium da hokre Badminton Association of India gi miyang makada Manipur Badminton Association sinduna thasi ki tang tara ga nipan phawba chathagadaba championship hodop ki thoromda Manipur gi Governor Gubachan Jagat Youth Affairs and Sports and Tourism ki Parliamentary Secretary M. Prithviraj amadi Manipur Olympic Association ki President Bijoy Koijam na saru yaki punna tongan state amadi company singdagi lakpa team kunthra humdo gi sanaroi samrina championship asida athoi ehen tanagani championship asi Governor Gubachan Jagat amadi Parliamentary Secretary M. Prithviraj na sanadun hodoki Manipur Badminton Association ki President Bijoy Koijam na lebar asigi sanaroi samri henbana saruk yari ba championship asida Manipur ki sanaroi kunithoi na saruk yari championship asi pangthokpana badminton masana chokotpa ngamgani haiki M. Prithviraj na badminton masana asi handiki London Olympics Games ta China na mangjin thaduna chakre India ki Sana Nehwal na London Olympics ta masana asida medal loduna India ki jat pura pangamkre badminton masana asida Bharat oinasu world class hanaroi puthokpa ngamgani haki Gubachan Jagat na Manipur si sana khonabada thawai yauduna lakli state asigi indigenous games kaya suleri state asina hena phaba sanaroi puthoknaba district singda infrastructure samgatpa hokre haki They believe that they have traveled long and far, but it may be considered that sportsmen from Manipur have traveled every year to participate. Tournament si hodokpagi thorongga mari lenana toan ba cultural program kaya su pangthoki District Social Welfare na sinduna National Children Day ki thorom Tamelong District Headquarter ta pangthokre thorom masida Tausem gi SDO Armstrong amadi DSWO Tamelong wadiba Alibom Sasu saruk yaki tongan ba school singi mairoi samagi yangkhaina layekpagi athoi hen tanaki makong mathang tarba sinda mana mathum yantoki Haying pangthok ka turupalam no masigi khwaidagi chawba kumai ama oriba ningol chakobga mari leinana Manipur gi tongan pham kayadagi khwaraman kaithilda potchai leiba laknari masin maram oiduna khwaraman kaithil gi mafam puramakta ka hena mi chinbadagi chathok chasinda khudong sadaba kaya mayoknari miyam gi khudong sanana ba traffic police amadi police personnel singna ngaksen thorangsu hanadagi hena kankhatli Universal Children Day thongga mari leinana Think Health No Drug haiba thimda angang singi layek pa sangdamnabagi thorom amang asi Khumalapak ta leiba bal bhawan da pangthokre Social Welfare Department sindar pangthokiba layek pa sangdamnaba da Imphal West amadi Imphal East ki manungda leiba toan ba school singi mahiru singna saruk yaki Class 1 dagi 12 fawgi manungda leiba mahiru singna category mari thokna khaidoktuna sangdamnaba adu pangthoki Imphal West ki oina mahiro yankhai ba thoi amadi Imphal East ki mahiro ni phum doina sangdamnaba da saruk yaki Hanir suba ningol nga mela nga si lamlai gi rabot pak chalo da pangthokre All Manipur nupi marup lamlai area committee nu sindona pangthoki banga gi mela aduda hanagi minister PS Parijat committee president OLMB district fishery officer Imphal East Y Ibobina thorom aduda saruyaki OLMB na Imphal East ki mafam singda nga gi pothok marang kana phangdabadagi mela asi pangthokpani haiki Y Ibobina department lamdom musigi nga makhal sung yokana bhonari leima khong pata ekar manga rom pak chawba mafam ma thamle matang sai gi February manga dagi nga masa sing phangba ngamlagani haiki PS Parijana nupi marup na sindona nga gi mela ama pangthokpa sina miyamda nga wadana pangan mangamle department na Imphal da pangthokpa nga gi mela rasu mamal hanthana pangan mangamasi yamna phai haiki
Agriculture Department Lomi Singidamata Pigadaban Tham Thagi Mahi Marong Sing House Power Pidribasi Atubatam the Pitok Piu Haina All Manipur Progressive Farmer Association Hari Jarol Sinamakatana Agriculture Department Si Kang Kong Jare November Tang Taraga Mari Mamangda Hangamaru Hunbana Quadigi Potok Putok Pangamgani Lena Tina Tabangam de Habasi Department Yakang Haikayana Haiduna Talak Wapam Orebasu Modigo Onatena Badangasi Power Department Lomi Singa Dakale Marumarang Amata Pangandre Hari Atumatam the Lomi Singi Pangam Topaning Tamgi Marumarang Sing Pangan Biu Haina Association Mari Lena Singi Pung Singsalakri Social Welfare Department Sinduna Universal Children Day Thorum Nasi Kumala Pakta Liba Bal Bhavan the Pangtoki Thoromaduda Social Welfare Minister A.K. Mirabai MLA D.K. Karungthang Amadi Department Commissioner Lekokin Hokip Nasar Yaki Thoromaduda Bal Bhavan Amadi Deaf and Blind School Gi Mahiru Singna Zago Isai Thorum Su Pangtoki Lena Commissioner Lekokin Hokip Na Isai Saktura Angang Sing da Tahanki Department Sina Sindra Pangtoki Bangang Painting Competition Sigi Makong Matang Tarba Mahiru Singa Minister Amadi MLA Lorena Commissioner Singa Manamatum Singyan Toki Minister A.K. Mirabaina Bal Bhavan Gi Pipam Paganaba Department Sina Honagani Housing Anganwadi Waka Longanabagi Wapam Late Lisingani Tayatagi Lisingani Mapan Pavgi Oina Jungi Mapam Singda Anganwadi Waka Lowada Warhover Sing Longanaba Department Sina Honari Mana Makatana Department Sina Tabaki Mapam Singda Anganwadi Center Sapa Matam Jana Lushin Mangam Dabana Baru Sakar Utilization Certificate Pibangamdri Masina Maramoiduna Mini Angarwadi Center Gi Proposal Taubangamdre Angarwadi Center Gi Contractor Singa Atugumatamda Saba Lotion Binanaba Appeal Tauki Department ki Mako Tumba Singa Tana Haraga I could Matokara Bal Bhavan let's say Kena I could Chakopa Bal Bhavan Nama Wigada I would single Bayam Kanare Haraga Apava I could Matukunaba Yamna Marikumba Atopa states in the Agi Lamdam Jazz in the say Tokaba Madamda I could Chotadana I Mountain Tower Zama Navida one of the Avani had to say Masine with the Tantariba Ningol Chakobuga Mari Lenana Mui Kayana Tukan Mamanga Taraga Pot Yon Basinga Dukan Pamli Basinga Gimarata Mukna Balapati Yasi Alugali Mayada Lambina Kal the Tatuna Yoli Bemusing Police Natan Kaikre Police Namia Madu Tankai Pada Bab Tanada Bakadagi Mui Karana Bomb Lady Hydro Sandoropatigi Pakanaduna Mui Kaya Jenakre Tung the Mui Karana Arabum the Bomb Lady Hana Sandopani Haiba Kangar Patagi Pakanaduna General Mia Madu Nyamtaki Hindi Londa Pongba Thagi Chapong Yumsakisagi Editor P.S. Gokulananda Sarmada Patra Kavita Savak Ratna 2012 Kimana Pidrika Kumna Kre Mahakna Hindi Lonamasung Journalism Bu Chokona Bonari Bakayabu Sakang Boina Manasi Pirakivani Hari Masagi Chay Maipu Surabai Basina Nasi Papa Tuan Tuamalari Taramatoi Pongkre National Masung State Kitak House of Power the Mana Taratur Kimataka Pankre Tuan Balam the Katu Libasung Bikai Kumnaduna Manamatum Pirak Pasina Hena Honaning Bagi till P. Haina Gokulan and the Fundurakli Yala Hamatamda Muiba Equina Mai Toriba Sekom Kandi Adil Jagoi Kandi Say Kandi Masi my subject to the Nitina Adi Mayalaba Muising a day award Katini Adi Sumba award say Arasargari Makidigi award Siki Pinari Sini Samna Harada Jagoi Say Already journalism Karika Sing da Masi at the Pinari Sini and to Gamai Honariva Mo to Masin Madamoidna Senate government MRC Ningol Chakobugi Kumina Lakpadas Minister Okrami Bobi Deputy Chief Minister Gaikangam MP Dr. Maina Manipurgi Miamda Yapa proposal directly Kumayasina Mas Mopani Marakta Hena Nuxinaba Madia Chapamari Tamagaloina Lamdamasida Shanti Amadi Nuxinaba Purapa Wedison Hari Markiahan Prime Minister Oramba Padi Jawaharlal Nehru Chamaga Kulum do Subama Pokumon Thoram Lebagasna Pantuli Manipur Pradesh Congress Committee Susinduna Thoromasi Biti Rota Leba Congress Bawanda Pangtokre
MPCC की प्रेसिडेंट ओइरिबा डिप्यूटी चीफ मिनिस्टर गायखांगाम नलुसिंगदुना जवाहरलाल नेहरू की फोटो दा लेसु कतुनै का खुमनो उखी थरमसदा सोशल वेलफेयर मिनिस्टर AK मीराबाई एग्रीकल्चर मिनिस्टर नासिर इंडस्ट्रीज मिनिस्टर गोविंदास कोंथौजम कांग्रेस की वर्कर कयाना सरुक याकी कंगला की नोक्सुप थोंगजंगदा लेबा जवाहरलाल नेहरू की मूर्ति दसु लेसु कतकी गायखांगामना जवाहरलाल नेहरू ना लेबा असुबु सौखतपा पुक्चल खोजेन तिनना लेमिनबा माना मंगलबा मंगलान अदुबु मपुंग फाननबा अखोय खुदिमकना मा के खुदुंग इल्लसी हाइकी लेबाक से समाज से इंग तपना सिंग खुजेन मानना सौखतपा लेबा अमा मान लेरिगे मतमदा नौरिबा नेशन लेबा से यामना मैच्योर एबा एडवांस होबा लेबा अमा कोइने लेबा मन मंगम मंगलान कया तौरम्बा थबक कया खलम्बा वखलोन कया दो अखोय मधु फुटप्रिंट अदुदा चलका अखोय पुनम नेहरू जीना पामन मगे फिलोसफी मगे आइडियोलॉजी मगे विजन मयाम से मसे मपुंग फाना मंग फाउना पुनम पुनम सी हदना मयाम दा पिल तौनिंगी Nungtigi Pongo Pause Manabagi, Nipum Dorek Suba, Mapokumon Torongasi, Manipur, West Club Pantokre. Toromaduda DGP Y Joy Kumar, Amzugi President MOB, Manabagi Chief Editor K Shyamsu Sarulaki. DGP Y Joy Kumarna, Manabagi Special Issue Masu Miam da release Toki. Pause Sigi Editor Mega Banana, Pawashina Horakibaki Wari Miam the Sinki, Wangang Kibasina. Pause Singi Matingna, Miam da Mitnakong Helibani, Farm Singer Tabak, Tauriba Singer, Missing Mikaina and Miam the Pau Tambachangi, DGP Y Joy Kumarna, Police Department the Patabatabak Tauba Yawgum, Pause Sing the Tabak, Tauriba Sing the Su, illegal or in a Tabak Tauba Mio Yawi, Yariba Maki, Hiram Kudimakta, and say Haki. Moduba Pau Amukan Pizari. Kuntratra Super Junior National Badminton Championship Nasitiki Kumalapa Indoor Stadium the Hokri. I have to be Pau Yang Tabiru Singamukan.